ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯊꯥꯖꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯑꯩꯗꯤ ꯋꯥꯔꯨꯔꯕꯅꯦ꯫ ꯊꯦꯡꯉꯕꯁꯤꯗ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯊꯣꯛꯂꯛꯑꯒ ꯉꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯊꯥꯖꯅ, ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩ ꯉꯥꯏꯗꯣꯏꯕ? ꯃꯥꯂꯦꯝꯅ, ꯅꯪ ꯀꯥꯏꯅ ꯗꯗꯥ ꯀꯧꯅꯦ, ꯅꯞꯁꯤꯜꯂꯛꯀꯅꯤꯍꯦ ꯍꯧꯖꯤꯛ꯫ ꯊꯥꯖꯅ, ꯅꯥꯅꯤꯌꯦ, ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ꯫ ꯃꯥꯂꯦꯝꯅ, ꯗꯞꯀꯤ ꯋꯥꯅꯤꯗ, ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯍꯟ ꯌꯥꯄꯣꯠꯇꯦ꯫ ꯊꯥꯖꯅ, ꯏꯁ ꯏꯁ꯫ ꯃꯥꯂꯦꯝꯅ, ꯏꯁ ꯍꯥꯏꯗꯤ ꯀꯩꯅꯣ? ꯊꯥꯖꯅ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯥꯂꯦꯝꯅ, ꯑꯗꯣ ꯊꯥꯖ, ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ꯫ ꯊꯥꯖꯅ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ꯫ ꯃꯥꯂꯦꯝꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯜꯂꯦ ꯉꯥꯏꯔꯝꯃꯒꯦ꯫ ꯅꯪꯅꯕꯨ ꯍꯥꯜꯂꯦ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯊꯥꯖꯅ, ꯍꯣꯏ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯣ ꯗꯗꯥ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯥꯂꯦꯝꯅ, ꯍꯣꯏ ꯆꯠꯂꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯗꯤ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ, ꯂꯥ 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 ꯂꯥ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯏꯇꯦ, ꯏꯆꯦ ꯊꯥꯖꯁꯦ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ? ꯃꯥꯂꯦꯝꯅ, ꯈꯪꯅꯩ ꯀꯩꯅꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯑꯗꯨꯒ ꯈꯪꯅꯗꯕꯒ ꯁꯥꯔꯤꯅꯤꯅꯦ꯫ ꯃꯥꯂꯦꯝꯅ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯉꯥꯡ ꯂꯣꯏ ꯈꯪꯉꯔꯣꯏ, ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯊꯥꯖ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ, ꯑꯗꯨꯒ ꯊꯥꯖꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯗꯤ ꯆꯦꯠꯅ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯅ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯥꯂꯦꯝꯅ, ꯑꯩꯈꯣꯏ ꯕꯕꯥꯅꯤꯅꯦ꯫ ꯕꯕꯥ꯫ ꯁꯅꯥꯖꯥꯎꯕꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯥꯝꯃꯗꯨꯕꯨ ꯈꯔ ꯐꯒꯠꯂꯕꯣ? ꯃꯥꯂꯦꯝ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯩ, ꯐꯒꯠꯂꯦ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤꯅ, ꯑꯗꯨꯅ ꯂꯩꯊꯣꯛꯑꯒ ꯈꯨꯝꯃꯛꯏ, ꯐꯠꯇ꯭ꯔꯤ ꯕꯕꯥ, ꯁꯣꯜꯂꯤ, ꯈꯔ ꯂꯩꯔꯗꯤ ꯀꯟꯈꯠꯂꯛꯇꯧ ꯃꯥꯜꯂꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯈꯔ ꯊꯨꯅ ꯀꯟꯖꯔꯒꯗꯤ ꯐꯗꯧꯅꯤ, ꯃꯆꯥꯁꯤꯡꯁꯨ ꯄꯤꯛꯏ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯂꯦꯝꯅ, ꯕꯕꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦ꯫ ꯃꯥꯂꯦꯝꯅ, ꯑꯁ ꯌꯥꯔꯣꯏꯌꯦ ꯕꯕꯥ, ꯀꯥꯏꯗꯩ ꯃꯥꯝꯃ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ, ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯥꯛꯇꯣꯏꯅꯣ? ꯁꯅꯥꯖꯥꯎꯕꯅ, ꯂꯝ ꯍꯦꯟꯒꯅꯨꯀꯣ, ꯏꯄꯥꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯁꯣꯝꯗ ꯅꯃꯥꯁꯤ ꯃꯊꯟꯇ ꯂꯩꯕꯗꯨꯔ ꯄꯥꯝꯂꯤꯁꯦ, ꯏꯄꯥꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨꯀꯣ꯫ ꯃꯥꯂꯦꯝꯅ, ꯑꯁ ꯕꯕꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯁꯅꯥꯖꯥꯎꯕꯅ, ꯗꯤꯜꯂꯤꯗ ꯆꯠꯂꯨꯕ ꯇꯥꯔꯤ, ꯅꯣꯏ ꯀꯀꯥꯒ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯍꯌꯦꯡꯁꯦ ꯂꯥꯛꯅꯕ ꯇꯧꯔꯣ, ꯏꯄꯥ ꯊꯝꯂꯒꯦꯀꯣ꯫ ꯃꯥꯂꯦꯝ ꯌꯥꯝ ꯇꯟꯅ, ꯑꯍꯣꯏ ꯕꯕꯥ꯫ ꯃꯥꯂꯦꯝꯗꯤ ꯊꯋꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯆꯠꯂꯅꯤ ꯈꯟꯕꯗ꯫ ꯆꯟꯕꯤꯅ, ꯏꯇꯦ, ꯏꯆꯦ ꯊꯥꯖꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯣ? ꯃꯥꯂꯦꯝꯅ, ꯑꯉꯥꯡ ꯅꯪꯀꯣ, ꯁꯣꯝꯗꯅ ꯍꯌꯦꯡ ꯆꯠꯂꯅꯤꯅ ꯃꯊꯥ ꯁꯥꯔꯤ, ꯑꯗꯨꯒ ꯅꯞꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯆꯟꯕꯤꯅ, ꯏꯇꯦ, ꯍꯌꯦꯡ ꯑꯁꯦꯡꯕꯒꯤ ꯆꯠꯂꯗꯣꯏꯔꯣ? ꯃꯥꯂꯦꯝꯅ, ꯆꯠꯂꯅꯤ, ꯕꯕꯥꯗꯣ ꯗꯤꯜꯂꯤꯗ ꯀꯀꯥꯒ ꯊꯕꯛ ꯑꯃꯒꯤ ꯆꯠꯅꯤ ꯍꯥꯏ, ꯑꯗꯨꯅ ꯂꯥꯛꯑꯣꯌꯦ, ꯏꯃꯥ ꯃꯊꯟꯇ ꯂꯩꯕꯅꯤꯅ꯫ ꯆꯟꯕꯤꯅ, ꯏꯆꯦ ꯃꯀꯣꯛ ꯄꯨꯁꯤꯟꯒꯦ ꯂꯩꯇꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯀꯅꯥꯒꯤ ꯏꯆꯦꯅꯣ ꯄꯨꯁꯤꯟꯗꯣꯏꯁꯤꯕꯣ? ꯆꯟꯕꯤꯅ, ꯏꯆꯦ, ꯏꯇꯩꯁꯦ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯌꯦ, ꯃꯣꯏ ꯕꯕꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯌꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯛꯅ ꯂꯥꯛꯑꯔꯣꯏꯅꯦ꯫ ꯃꯥꯂꯦꯝꯅ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯦ, ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯆꯟꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯟꯕꯤ, ꯅꯣꯡꯁꯤꯁꯨ ꯃꯪꯁꯤꯜꯂꯛꯑꯦ, ꯃꯅꯤꯡꯗ ꯐꯤ ꯐꯧꯔꯝꯕꯅꯤ, ꯑꯝꯇ ꯂꯧꯁꯤꯜꯂꯨꯆꯣ꯫ ꯆꯟꯕꯤꯅ, ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯕꯤ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯏꯇꯦ, ꯏꯆꯦ ꯊꯥꯖꯗꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯥꯂꯦꯝꯅ, ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯣ ꯉꯥꯡꯕꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯅꯤꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅ ꯍꯥꯏꯔꯨꯆꯣꯕ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ, ꯍꯣꯏ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯃꯆꯦ ꯊꯥꯖ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯥꯂꯦꯝ ꯃꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫
ꯊꯥꯖ: ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯉꯥꯡꯕꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ: ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ꯫ ꯊꯥꯖ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ: ꯉꯥꯡꯕꯤ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯀꯩꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯣ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ, ꯊꯦꯡꯉꯗꯤ ꯏꯃꯥꯅ ꯉꯥꯡꯅꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ: ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯍꯥꯏꯒꯦ, ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯂꯦꯝꯗꯤ ꯊꯥꯖꯕꯨ ꯊꯣꯛꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ: ꯃꯗꯨ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯅ? ꯃꯤ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯉꯁꯤꯇ ꯈꯪꯉꯤꯍꯦ꯫ ꯊꯥꯖ ꯃꯣꯡ ꯍꯥꯗꯅ ꯏꯆꯝ ꯆꯝꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯣꯞ ꯑꯃ ꯂꯤꯠꯇꯨꯅ ꯑꯃꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯨꯕꯅ ꯃꯄꯥꯟ ꯆꯦꯟꯕ ꯑꯃ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯊꯥꯖꯅ: ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯛꯀꯅꯣ, ꯏꯀꯥꯏꯖꯩꯌꯦ꯫ ꯃꯥꯂꯦꯝꯅ: ꯌꯨꯝ ꯍꯜꯂꯝꯗꯥꯏꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯅꯅꯥꯛꯇꯒꯤ ꯍꯦꯟꯇꯣꯛꯅꯤꯡꯗ꯭ꯔꯦꯗ꯫ ꯊꯥꯖꯅ: ꯑꯁꯤꯕꯨ ꯋꯥꯅꯦꯅꯦ, ꯑꯗꯣ ꯅꯪꯗꯤ? ꯃꯥꯂꯦꯝꯅ: ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯍꯥꯏꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯅꯪ ꯍꯥꯏꯕ ꯇꯥꯔꯁꯨ ꯃꯃꯥꯡꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯌꯥꯝꯅꯀꯣ, ꯊꯥꯖꯅ: ꯗꯥꯁꯤꯗꯤ ꯇꯜꯂꯤꯍꯦ, ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯜꯂꯦ, ꯀꯥꯎꯊꯣꯛꯎꯕꯅꯦꯕ꯫ ꯑꯗꯣ ꯗꯗꯥꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯛꯅ ꯂꯥꯛꯑꯔꯣꯏꯀꯣ? ꯃꯥꯂꯦꯝꯅ: ꯂꯥꯛꯅꯤꯌꯦ, ꯀꯩꯗꯧ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯕꯨ ꯂꯥꯞꯅꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯏ ꯁꯔꯨꯛ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯊꯥꯖ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ: ꯃꯥꯂꯦꯝꯅ: ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ, ꯐꯖꯅ ꯂꯩꯌꯨꯀꯣ, ꯐꯣꯟ ꯑꯃ ꯄꯥꯏꯌꯣꯁꯨ ꯌꯥꯗꯦ꯫ ꯑꯗꯣ ꯊꯥꯖ, ꯄꯣꯏꯔꯦꯡꯉꯥꯟꯕꯤꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ, ꯅꯪꯅ ꯁꯪꯉꯀꯥꯟꯗ, ꯑꯩ ꯉꯥꯏꯗꯣꯏꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯔꯛꯄ꯫ ꯊꯥꯖꯅ: ꯍꯣꯏ, ꯐꯥꯎꯔꯛꯀꯦ, ꯑꯗꯣ ꯗꯗꯥ ꯑꯩꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ꯫ ꯃꯥꯂꯦꯝꯅ: ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯁꯤꯕꯨ ꯋꯥꯅꯦꯅꯦ, ꯑꯩꯁꯦ ꯅꯪꯒꯤ ꯈꯛꯇꯅꯦ, ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯗꯤ ꯑꯩꯒꯤ ꯅꯠꯇꯕ꯭ꯔꯥ? ꯊꯥꯖꯅ: ꯃꯥꯅꯦ, ꯑꯩꯁꯨ ꯗꯗꯥꯒꯤ ꯈꯛꯅꯦ꯫ ꯃꯥꯂꯦꯝꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯦꯟ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇ ꯏꯔꯝꯃꯤ: ꯃꯥꯂꯦꯝ + ꯊꯥꯖ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯊꯥꯖꯅ: ꯗꯗꯥ, ꯑꯩ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯂꯦꯝꯅ: ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ, ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕꯅꯦ, ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ꯫ ꯊꯥꯖ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯅ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ: ꯗꯗꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ, ꯑꯩꯒꯤꯗꯤ ꯗꯗꯥꯅ ꯄꯨꯝꯅꯃꯛꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯗꯗꯥ ꯈꯛꯇꯒꯤꯅꯦ, ꯗꯗꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯗꯗꯥꯒꯤ ꯑꯁꯥꯗ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ, ꯑꯩꯕꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ, ꯗꯗꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯗꯤ ꯑꯩꯗꯤ ꯁꯤꯅꯤꯌꯦ꯫ ꯃꯥꯂꯦꯝꯅ: ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯅꯨꯡꯉꯥꯏꯇꯦ, ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯥꯏꯒꯗꯧꯔꯤꯕꯅꯣ? ꯊꯥꯖꯅ: ꯗꯗꯥ꯫ ꯃꯥꯂꯦꯝꯅ: ꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯏ ꯁꯔꯨꯛ ꯑꯝꯇ ꯅꯣꯛꯎꯁꯦ, ꯎꯗ ꯀꯨꯏꯔꯦꯕ ꯅꯪꯅ ꯅꯣꯛꯄꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯅ ꯊꯥꯖꯒꯤ ꯈꯖꯥꯏꯗ ꯁꯤꯟꯊꯔꯛꯂꯤꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ: ꯁꯦ ꯑꯃꯨꯛꯇ ꯅꯣꯛꯑꯣꯕ꯫ ꯊꯥꯖ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯥꯂꯦꯝꯕꯨ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫